ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩ ꯃꯤꯇꯒꯤ ꯄꯤ ꯇꯥꯔꯒ ꯏꯖꯈꯤꯕꯅꯤ ꯃꯇꯝ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ 4ꯅꯤ ꯅꯨꯄꯤ 3 ꯅꯨꯄꯥ 1ꯅꯤ ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯕꯥꯁꯦ ꯃꯁꯥ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯦ ꯕꯕꯥꯁꯦ ꯅꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯂꯒ ꯆꯠꯄꯗꯣ ꯉꯝꯈꯤꯗ꯭ꯔꯦ ꯏꯆꯦ 2ꯁꯨ ꯌꯨꯝ ꯄꯥꯜꯂꯝꯃꯦ ꯑꯩꯒꯤ ꯗꯗꯥ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ 4 ꯈꯛꯇꯅꯦ ꯂꯩꯔꯤꯕꯁꯤ ꯃꯇꯝꯗꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯇꯥꯔꯒ ꯃꯌꯥꯝꯅꯁꯨ ꯊꯥꯖꯕꯤꯗꯕ ꯌꯥꯏ ꯃꯔꯝꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯅꯕꯨ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯁꯨ ꯌꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯎꯠꯄ ꯅꯩꯕꯁꯦ ꯑꯗꯨꯃꯛ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅꯁꯨ ꯂꯥꯏꯔꯦ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃ ꯆꯔꯥ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯕꯕꯥꯅ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯒꯗꯕꯁꯦ ꯕꯕꯥꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯅꯥꯔꯒ ꯂꯩꯕꯒꯤ ꯏꯃꯥꯅ ꯂꯧ ꯏꯪꯈꯣꯜ ꯁꯨꯔꯒ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯤꯕꯅꯦ ꯏꯃꯥꯅꯒ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯁꯦ ꯑꯩ ꯏꯃꯥꯗ ꯋꯥꯔꯧꯗꯦ ꯃꯔꯝꯗꯤ ꯏꯃꯥꯅ ꯋꯥꯅ ꯁꯨꯔꯒ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯋꯥꯗꯨꯅ ꯇꯧꯔꯤꯕꯅꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯟꯇꯣꯛꯑꯦ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤꯅꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯩ ꯑꯩꯒꯤ ꯗꯗꯥꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 8-9 ꯍꯜꯂꯦ ꯃꯥꯗꯤ ꯐꯅ ꯆꯥꯎꯔꯦ ꯕꯕꯥꯅ ꯀꯜꯂꯤꯉꯩꯗꯒꯤ ꯗꯗꯥꯗꯤ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯍꯧꯋꯦ ꯃꯇꯝꯗꯣ ꯑꯩ ꯀ꯭ꯂꯥꯁ 3 ꯇꯝꯂꯤ ꯃꯇꯝꯁꯤꯗ ꯏꯃꯥꯅ ꯑꯩꯁꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯦ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯇꯝꯕꯒꯤ ꯂꯥꯏꯔꯤꯛꯁꯨ ꯑꯣꯖꯥꯁꯤꯡꯅ ꯄꯤꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯀ꯭ꯂꯥꯁ 4 ꯀꯥꯔꯛꯄ ꯃꯇꯝꯗꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯐꯨꯕ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯃꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯗꯣ ꯇꯣꯛꯑꯣ ꯅꯪ ꯅꯨꯄꯤꯅꯤ ꯏꯕ ꯄꯥꯕ ꯈꯔ ꯍꯩꯔꯗꯤ ꯌꯥꯔꯦꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯏꯃꯥꯅ ꯑꯩꯕు ꯐꯨꯕꯤ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯃꯅꯥ ꯃꯁꯤꯡꯁꯨ ꯈꯔ ꯊꯥꯖꯩ ꯃꯗꯨꯗ ꯄꯦꯔꯨꯛ ꯈꯔꯁꯨ ꯍꯧꯋꯦ ꯑꯩ ꯃꯗꯣ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯄꯦꯔꯨꯛꯇꯨ ꯐꯨꯛꯑꯒ ꯌꯣꯜꯂꯒ ꯑꯐꯪꯕ ꯄꯩꯁꯥ ꯈꯔꯗꯨꯅ ꯑꯩ ꯃꯤꯡ ꯆꯜꯂꯦ ꯑꯗꯨꯒ ꯑꯩ ꯀ꯭ꯂꯥꯁ 5 ꯐꯥꯎꯗꯤ ꯇꯝꯃꯦ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯏꯃꯥꯅ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯃꯤꯡꯗꯣ ꯆꯜꯂꯤꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯨꯕꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯕꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯅꯤ ꯑꯗꯨꯒ ꯄꯨꯡ 10ꯗꯅꯤ ꯍꯜꯂꯛꯇꯣꯏꯁꯦ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩ ꯑꯗꯨꯝ ꯏꯃꯥꯅ ꯉꯥꯡꯉꯕꯁꯨ ꯉꯥꯡꯅ ꯑꯗꯨꯃꯛ ꯆꯠꯂꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯗꯅ ꯀꯝꯗꯧꯔꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡ ꯃꯣꯏꯅ ꯗꯨꯀꯥꯟꯗꯒ ꯆꯪꯉꯒ ꯑꯆꯥꯄꯣꯠ ꯆꯥꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯑꯉꯥꯡ ꯀꯧꯕꯅꯤꯅ ꯑꯆꯥꯄꯣꯠꯇꯣ ꯆꯥꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯥꯏꯗ ꯄꯩꯁꯥꯅ ꯆꯥꯔꯨꯅꯤ ꯑꯆꯥꯄꯣꯠ ꯆꯥꯕꯗꯤ ꯂꯥꯏꯗꯅ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯗꯅ ꯁ꯭ꯀꯨꯜꯗꯣ ꯆꯠꯄꯅꯦ ꯄꯨꯡ 10 ꯇꯥꯔꯒ ꯍꯜꯂꯛꯑꯕ ꯃꯇꯨꯡ ꯑꯩꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯦꯟꯁꯥꯡꯁꯨ ꯑꯩꯅ ꯊꯤꯔꯒ ꯆꯥꯛꯇꯨꯁꯨ ꯑꯦꯟꯁꯥꯡꯁꯨ ꯑꯩꯅ ꯂꯣꯏ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒ ꯕꯕꯥ ꯑꯅꯥꯕꯒꯤꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕꯅ ꯌꯦꯡꯁꯤꯜꯂꯦ ꯕꯕꯥꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯕꯒꯤ ꯑꯃꯥ ꯑꯁꯣꯏ ꯈꯨꯗꯤꯡꯃꯛ ꯐꯃꯨꯡꯗ ꯂꯣꯏꯅ ꯃꯥꯡꯖꯤꯜꯂꯦ ꯃꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯑꯒ ꯁꯨꯗꯣꯛꯇꯣꯏꯅꯦ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯆꯥꯛꯇꯣ ꯊꯣꯡꯗꯣꯏꯅꯦ ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯍꯩꯇ ꯊꯣꯡꯖꯕ ꯆꯥꯛꯇꯣ ꯑꯗꯨꯁꯨ ꯉꯟꯇꯥ ꯂꯣꯏꯗꯦꯅ ꯗꯗꯥꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯐꯨꯗꯣꯏꯅꯦ ꯏꯃꯥꯅ ꯂꯧ ꯀꯥꯔꯛꯄ ꯃꯇꯝꯗ ꯆꯥꯛ ꯂꯣꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯤꯅ ꯉꯥꯡꯉꯦ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯉꯦ ꯃꯇꯝ ꯑꯁꯦ ꯑꯩ ꯆꯍꯤ 10ꯃꯨꯛ ꯁꯨꯕ ꯃꯇꯝꯗꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯗꯗꯥ ꯏꯃꯥ ꯃꯈꯣꯏ 2 ꯆꯪꯗꯨꯅ ꯑꯩꯕꯨ ꯈꯣꯡꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯆꯩꯇꯨꯞ ꯑꯃꯅꯒ ꯀꯟꯗꯣꯏꯅꯦ ꯀꯞꯂꯕꯁꯨ ꯃꯤ ꯇꯥꯅꯤ ꯈꯣꯟꯖꯦꯜ ꯊꯣꯛꯀꯅ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯒꯤ ꯁꯝꯁꯨ ꯐꯣꯏ ꯃꯌꯥꯅꯁꯨ ꯆꯤꯛꯑꯦ ꯑꯩꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯃꯨꯛꯇꯤ ꯀꯟꯅ ꯀꯞꯄꯦ ꯑꯩꯅ ꯀꯟꯅ ꯂꯥꯎꯔ ꯀꯞꯄꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯎꯕ ꯀꯞꯄꯗꯣ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯒ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯀꯟꯅ ꯀꯞꯄꯅꯦ ꯑꯩꯅ ꯍꯦꯟꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯇꯤꯛ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯍꯦꯟꯅ ꯀꯟꯅ ꯐꯨꯈꯤ ꯑꯩꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯥꯏꯐꯝ ꯉꯥꯛꯇ ꯉꯥꯏꯈꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯈꯟꯈꯤ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯇꯧꯔꯤꯕ ꯑꯩꯕु थीना थीना ngangiba chairiba mayamse masibu karigino aisibu imagi apokpa masa nataba zatla aina kapalawbado tabadagi lekagi misingna chensilaga khamlabasu angangse lamyam heli aduga aina isa waraksabane hai maduda lekagi misingduna harame nasa warpo orasu nugise hemali angang phubabu jefamnagi phunabra
matungda dumai tawgana haramaga moisu dum sakre sumaina wana dada amadi imana yadrabasu aina namdana class 7 phau tamae aina class 6 kabadagi school sa nungthindo ina satle aduso aina ayuki saklo silaga moisu sakpuna pijaramaga aina mu lairisu pani konsingdo aina muso halaga su phengdoine pung mari dane aina school halakpase ayuki thaba ingkhang loina lusilamagane aina school satlibase adubo aina school wana halapa matamda maduda so amu koli mayam amamu mahanga leiramdoine mado aina loi tawdoine numidangi sakso aina amu thonge sak thongba loraga school dagi pirakpa ozana pharo haba parasing se ayamu phaba ngamnaba haidana lairisu amu pai ima amade dadagi pusin se karam tawbano khangde aina lai pabado adusu tumba yade haiduna aibu phubi aduge amu aisiki dana paradi phadaba yadabagi tumina amu pai adusu mai thalande aina kendana ma thalaga lairik to pai adusu yaroina aibu mu phui angakpane imagi puksen mabuk toki masani ko khaluba mekupta ai thawaisa nuaitadana adum kape imaga tatagana engonda tobo mayamdo babasu imada karisu haiba ngamde maramdi babana nong phadok ngangurabasu imaga tatagana babado onsilaga sai nathibongdo aina loina thaine haina ai to yengba ngamdabai babaga mo khanarapusu yawi adusu imana babada onsilaga ngange nangta sikro seba toba ai ngamdre ai yamna ware hai babado mathai nuaitabagi imagi wangangduda babase kappe karisu toba ngamjadabanina sirage haina khanbagi babase chara henba phau yawi adubo aina themduna bababu pijai ima dada nogi thamoise angakpane haina khalle aduga ise ani sune ise anina dada budi yamlu tawe nupa amatane haiduna khanbaigire khangde aduga ibuna asukta thiribase aina nupi oina polapa nupa oraktabaini ko haina itanda khansai asumna aina class 7 karapasida aibu phubase nungtige dum phui nupa koi nupa inai haidana imana ngonda thina ngange aisha matamdada chahi traumdo khata ngairi ai isana isabu thagasabagi wadina sade aisha sak adum phase mi myamna su aisha sak phase na dum hai aduna ngonda nupa myam ama hare adubo aidi matamdada angang su waribagi karisu khansade nupa na de ngonda aini school halapa matamda adum tungde inare moina ngonda hanglasu ai kem khomde aigi haibabu lairik tamjaba asi khaktani aina khaloribase mayamge mafamda aina haiba wat laure aina sahi nipan surapa matamse masida imana ibu numidangse sak pijade ai class 7 tamlaba mato laik tambase makhata na tamdre aduma tokle ai makhata na di laik sham tamjaning mane adubo aigi mateng pangnaba kanasu leitre imana so engonda ngahalaitana ngange nangsu hauchiti lesabi phare nakhuna khong pale thabakto subasat lona hai masidage aiso angang oina lok subase yawbasat mayamna budi thasabiroi aisha angang oringe dige dum thabak subase adum tawre aina thabak subadagi phangpa pasado madudagi aina puri ahanba ma leirui madugi damakta imana ibu phui aina miron tarakpadagi aigi fi amata su leide mina piraklaga loina sepane aduba ai karisu waraude maramdi babasu kanna naraga lei imana matanda hotnaraga sabanina masa aigi fironse thonba ngamdabani haina khalle adubo aina sesaningdana leiruba firondo madugi imana ibu yam ngange asumna awaba mara asida babasu masa aigi matau ekhoi imungi awabase yengba ngamdra male babasu ekhoi puna pu thadoklamlaga aduma sakre baba lekhidaba numinini suba matamda aina saklama haiduna asapoma aina sarubane adugi imana dada tamlaga dadana ibu satina phui isi amasu laga leba matamne mana khame adubo mana khama ngamdaba makai dadana ibu satina phui madudagi lekagi isi amana dadada asumna ngange kaigino asu satina phui sibo haina haba matamda dadana asumna hare angangse oktobali satlame adugi phuribani na khume ai dadagi pakhumdo tarba mekupta thamoise masitana kaikhi numito nongsu kan tai numito agi khwaidagi thamoi kaikhiba numini kapanatana ai upai leite sakpana hemankibai imada aina hange ima aisibu kanana pokpano adubu imana asuna khume
aina popo oraso nangdi aina suknu nungside aigidi isa ahumtani nangdi aigi isa nate nangda sikro nang ama sibadi aigi famda tharoi ama kaibagumani aina lambi chapada nangse gari thoma siyo haina niraso nangse sungsi side nangi accident tawbagi phangba pasaduna ai amuta nunga hauge aha ahoba sage na harake imana ingonda adumna harapata adu taba mikupta aigi thamoida phawkiba nungai tabada khangtaba minadi khanglamoy warisa iba matamdaso aigi mitki bisa khamba ngamdre mayam matamduda aisa sirage haina kyarak tawrame mina hehe sangba kinaba laifamna haba mafam ama khaklai maduda aina saka pusilaga sai maramdi aina maduda saksa silaga aisa jorom paro lolaga aisa angawi oina sakibana phare haina itanda khanjaki dadanaso engonda sauraga saksu pijade mana habado kitang sogiba mikupta isingpau engonda thaloidene aduga amuso thaba myam amaso engonda suhale aiso dadana habado loina bayai mana haba thaba singsa ai loina lusilaga sakse lambadagi ai saksage na khalle mayamda aina haba masu walhore dadana isa magi masanupini haina khanba sungamde aibo duma tatita oina tawe moina engonda sumaina tawbase lekagi mishing na su khangbagi aya mama tamda changaga moida ngangba aduga khamtokpa tawe adagi imaga dadaga na oktabini izar mang tringai wara hobane hana khome maduda lekagi mishing na su hai adudi nosu khara hemale siba tare khara phura sera lore nogi sidei kada dino hemale hana ngangame adugi so amo aina lekade wari li haidana dadaga imagana aibo mo phui aibo phubuda ubudagi lekagi nama amana isida lona phone tawraba jatne isina laaga aibu isigi manakta pui aduso amo dadaga imagana isida phone tawraga yamna tamsile imaga dadaga se masinsu yamthi mi thaja hambaso yamna so hai isina dadagi wa lawraga aibo mo neiba hore adubo aini chehuida leiba matamda imungduda leriba mi singdo moidi yamna phai aibuso yamna luna tawe moina hai asu angang oribase madi thabak yamna hai magumadi akhoi sidadi mamada kedana naudana leriba matamni adumaina isida haba matamda isena dada amadi imagi wa lawraga aibu migi mamangda phajadaba wahekya mimangda ngange migi mamangda aibu thina ngange adubo phubadi phude aisho saksaba phangwanina karimta ti haidre matam khra isiyuda lerba matung aisho yumda mo halae hanagum tawe engondaga nupana galaknarak pase nupasigi mamangda oktabi lamsat naidabini haina engonda thine hekta ngange maduda nupa amana engonda asumna hai nangi namase atombira nangbu poktabra na hange aisho moina habado karisu khumde imana isa imana bisu amata hekti na hande asumna aina sahi tranga tratu surapa matamda nupa ama thengne mana ibu yamna suluna tawbi imada dana engonda phubiba chaibiba myamse ma loina khange aibu moina sarabadi ai sak pijade habase mana so khange madudagi aigi na haidana asaposu leraga dum thilae paisa so dum engonda pirame nupasna engonda nangna nayumda wana legada baisaro aigi manakto oina lerese habadagi aisho awaba myamse masibu pharani khalabadi khandana ai nupasida dumasele aduso amo aibu thilaba matung dadana aibu sathina phui adigi lekagi ibung ipasingna toroga aigi nupasida paamu lona pirame adagi amo aisa mana lakpadagi anira dum sansile aina luhongkraba matung aigi masa hanaga manadre khara pharae aisho isanu pama mita uba phangjare asigi matung amo isanu pi amamo aigi mita uba phangjare ani subi sase popa matamda aina maning kuma matamda ima data isiga punna manaraga aibu saiba ngangba miyobagi minungsi maset ama phoyaudana aibu thina ngange masidega isa wakhanse pakhana khanjamadagi depression lakpa haure aigi nupana aibu doctor da pukhale adubo moigi puksinse angakpani kanaso aibu kamai tawri haidana aigi manakta hangba lakbidre ainaso moigi manakta chatludre aita singna moibudi aina warawe dada so hojiti lohongkhre aingondaso patun taroktre ainaso kariso hairudre moiso aigi manakta lakhidre hojik aina pawsom ima amadi dadagi pawloba matamda asumna tai
Dadaga imagase yamna ware haina tai. Hujikti inamase lae. Inamase yamna phatte na hai. Inamane imabusu yamna opasani. Aduga dadasu yamna kanna nare haiba ai pau tai. Adubu moina ingonda tawkiba mayamduna aigi nupana aibu yumda sake habase yadre. Moisu ware habase aisu khange. Adubu aidi hosi yam nungaina lei. Awarpa amata leitana. Ipurebagi minungsi makhada hojite ai isa ahum se sure. Isa ahum sika aigi nungaina lei. Matang asida wari asi mayamda tahansaba loijare. Ngasi mayamda tahansariba wari asi asengmadi yumfam oiba wari amakhakni. Adubu kanagumbi amataga mari leinajade. Wari asibu pathokchaba matamda soikiba lankiba yarbasu mayamna ngakpiyu. Arobada mayam punamapu ikoknana khurumjari.